ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯅꯍꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯦꯔꯦ ꯏꯐꯨꯠ ꯑꯗꯣ ꯈꯝ ꯊꯦꯡꯅ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯁꯨꯛꯇꯣꯛ ꯇꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯊꯨꯅꯃꯛ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯏꯁꯤꯡꯒꯤ ꯏꯐꯨꯠꯁꯨ ꯂꯩꯇꯦ, ꯁꯥꯍꯥꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯏꯁꯤꯡꯒꯤ ꯈꯣꯡꯁꯨ ꯂꯩꯇꯦ, ꯏꯁꯤꯡ ꯑꯁꯤ ꯂꯥꯛꯐꯝ ꯏꯁꯤꯡ ꯄꯨꯝꯕ ꯂꯣꯏꯅ ꯆꯟꯕ ꯑꯆꯧꯕ ꯏꯁꯤꯡ ꯇꯨꯡꯐꯝꯁꯨ ꯂꯩꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯝꯂꯛꯈꯤ, ꯁ꯭ꯔꯤꯖꯨꯠ, ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ, ꯁ꯭ꯔꯤꯖꯨꯠꯅ ꯑꯆꯨꯝꯕꯇ ꯍꯥꯏꯕꯤꯔꯦ꯫ ꯀꯥꯞꯈꯠꯂꯤꯕ ꯏꯁꯤꯡ ꯄꯔꯦꯡ ꯑꯁꯤꯒꯤ ꯏꯁꯤꯡ ꯂꯥꯛꯐꯝ ꯂꯩꯇꯦ꯫ ꯃꯁꯤ ꯑꯄꯤꯛꯄ ꯅꯨꯡꯉꯧꯒꯤ ꯈꯨꯗꯦꯡ ꯑꯁꯤꯗ ꯑꯩꯅ ꯍꯩꯖꯤꯟꯈꯤꯕ ꯂꯨꯄꯥꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯈꯛꯀꯤ ꯁꯅꯥꯒꯤ ꯏꯁꯤꯡꯗꯒꯤ ꯀꯥꯞꯈꯠꯂꯛꯂꯤꯕꯅꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯆꯥꯎꯔꯕ ꯑꯆꯧꯕ ꯑꯂꯥꯒꯤ ꯊꯧꯖꯥꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯃꯁꯤ ꯍꯦꯟꯒꯠꯂꯛꯈꯤ ꯌꯥꯝꯅ, ꯑꯗꯨꯗꯒꯤ ꯁꯥꯍꯅ ꯎꯔꯤꯕ ꯏꯁꯤꯡ ꯄꯔꯦꯡ ꯑꯁꯤ ꯀꯥꯞꯈꯠꯂꯛꯈꯤ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯁꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯖꯕꯗ ꯑꯉꯛꯄꯅꯤ, ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯣꯡ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯣꯏꯊꯣꯛꯇꯦ, ꯃꯌꯦꯡ ꯇꯥꯗꯦ, ꯍꯟꯊꯁꯨ ꯍꯟꯊꯗꯦ꯫ ꯃꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯅ ꯊꯟꯈꯤ ꯑꯃꯁꯨꯡ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯠꯌꯦꯡ ꯁꯪ ꯑꯗꯨ ꯇꯥꯅ ꯄꯨꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯈꯜ ꯌꯥꯝꯂꯕ ꯎꯆꯦꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯎꯁꯤꯡꯗ ꯇꯣꯡꯗꯨꯅ ꯈꯣꯡꯂꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯃꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯊꯥꯒꯠꯄ ꯏꯁꯩꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯕ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯪꯂꯛꯈꯤ, ꯏꯕꯦꯝꯃ, ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯏꯁꯩ ꯁꯛꯄꯁꯤꯡ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯨꯅ ꯑꯊꯥꯞꯄꯗ ꯂꯩꯔꯤꯕ ꯎ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯑꯇꯤꯌꯥꯁꯤ ꯊꯟꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯏꯅꯤꯟ ꯅꯤꯜꯍꯜꯂꯤꯕꯅꯣ? ꯑꯗꯨꯕꯨ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯎ ꯑꯇꯩ ꯑꯁꯤꯕꯨꯗꯤ ꯁꯣꯛꯇ꯭ꯔꯤꯕ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯕꯤꯌꯨ, ꯅꯤꯡꯊꯧ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯑꯁꯤ ꯋꯥ ꯉꯥꯡꯕ ꯎꯆꯦꯛꯅ ꯄꯣꯔꯛꯄꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯜꯂꯞ ꯄꯨꯟꯗꯨꯅ ꯃꯥꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯣꯟ ꯑꯁꯤ ꯃꯤꯠꯌꯦꯡꯐꯝ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯊꯣꯡ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯎꯗꯃꯛ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯑꯇꯩ ꯎꯆꯦꯛ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯏꯁꯩ ꯁꯛꯏ, ꯅꯠꯇꯦ, ꯈꯣꯏꯅꯤꯡꯗꯒꯤ ꯐꯥꯎꯕ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯏ꯫ ꯁꯥꯍꯥ ꯑꯗꯨꯅ ꯄꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯎꯆꯦꯛ ꯑꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯈꯤ, ꯏꯇꯥꯎ, ꯑꯩꯒꯤ ꯏꯅꯥꯏ ꯎꯆꯦꯛ ꯅꯪꯕꯨ ꯖꯒꯠꯀꯤ ꯆꯪꯖꯐꯝ ꯅꯅꯥꯛꯇ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ? ꯅꯪꯅ ꯃꯥꯕꯨ ꯍꯧꯅꯕꯤ ꯕꯦꯕꯥꯔ ꯇꯧꯗ꯭ꯔꯤꯕ, ꯈꯨꯔꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥ ꯑꯁꯤ ꯍꯦꯛ తాꯔꯒ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯑꯇꯩ ꯎꯆꯦꯛ ꯄꯨꯝꯕ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯣꯡꯕ ꯇꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯃꯕꯨꯡꯉꯣ ꯑꯗꯨꯗ ꯔꯥꯖ-ꯚꯛꯇꯤ ꯂꯩ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯣꯡꯕ ꯍꯦꯛ ꯂꯦꯞꯄꯗ ꯀꯅꯥ ꯑꯃꯠꯇ ꯈꯣꯡꯂꯥꯛꯄ ꯇꯧꯗꯦ꯫ ꯑꯗꯨꯗꯒꯤ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯈꯤ, ꯍꯦ ꯆꯥꯎꯔꯕ ꯅꯤꯡꯊꯧ, ꯃꯇꯤꯛ ꯃꯌꯥꯏ ꯆꯥꯎꯔꯕ ꯑꯂꯥꯅ, ꯃꯥꯒꯤ ꯑꯆꯧꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯊꯧꯖꯥꯟꯅ ꯅꯪꯕꯨ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯁꯅꯨ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯅꯤꯡꯊꯤꯅ ꯇꯦꯕꯜ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯈꯟꯅꯕ ꯁꯥ ꯊꯣꯡꯕ ꯃꯊꯦꯜ ꯃꯊꯦꯜ ꯑꯗꯣ ꯐꯝꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯆꯧ ꯄꯤꯁꯛ ꯈꯥꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅ ꯃꯥꯒꯤ ꯄꯣꯟ ꯌꯥꯜꯂꯤꯕ ꯃꯤꯍꯨꯠ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯪꯕ ꯊꯕꯤꯒꯤ ꯃꯊꯦꯜ ꯍꯥꯞꯄ ꯄꯨꯈꯝ ꯑꯗꯣ ꯁꯥꯍꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯔꯕꯗ ꯃꯍꯥꯛꯅ ꯃꯗꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯍꯦꯛ ꯄꯥꯏꯔꯨꯏ꯫ ꯑꯗꯨꯕꯨ ꯄꯨꯈꯝ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯊꯝꯂꯤꯕ ꯊꯕꯤ ꯑꯗꯨꯗ ꯊꯟꯅ ꯍꯥꯞꯆꯤꯜꯂꯤꯕ ꯃꯨꯛꯇꯥ ꯑꯗꯣ ꯊꯕꯤꯒꯤ ꯃꯇꯣꯟ ꯑꯅꯤꯃꯛꯇ ꯍꯦꯛ ꯎꯔꯛꯄꯗ ꯉꯛꯇꯨꯅ ꯃꯈꯨꯠ ꯑꯗꯣ ꯁꯠ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯕꯨꯡꯁꯤꯡꯗ ꯍꯪꯈꯤ, ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯊꯦꯜꯅꯣ ꯑꯁꯤꯗꯤ? ꯃꯁꯤꯗꯤ ꯆꯥꯅꯕ ꯄꯣꯠꯇꯤ ꯑꯣꯏꯐꯝ ꯊꯣꯛꯇꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛ ꯁꯥꯍꯥꯒꯤ ꯃꯥꯡꯗ ꯊꯝꯂꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯁꯟꯗꯣꯛꯅ ꯍꯥꯏꯌꯨ, ꯑꯩꯒꯤ ꯌꯥꯊꯪꯅꯤ, ꯃꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯀꯔꯤ ꯈꯨꯝꯒꯗꯒꯦ ꯈꯟꯕꯗ ꯃꯈꯣꯏ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫
ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯨꯝꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯈꯨꯝꯕꯤꯔꯛꯈꯤ, ꯍꯥꯏꯔꯛꯈꯤ, ꯇꯥꯕꯤꯌꯨ, ꯖꯒꯠ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ, ꯃꯨꯛꯇꯥꯅ ꯊꯟꯅ ꯍꯥꯞꯂꯕ ꯊꯕꯤꯒꯤ ꯃꯊꯦꯟ ꯄꯨꯈꯝ ꯑꯃ ꯎꯕꯗ ꯅꯍꯥꯛ ꯉꯛꯂꯕ꯭ꯔꯥ? ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯉꯛꯄꯗꯤ ꯅꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ, ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯂꯥꯒꯤ ꯌꯥꯊꯪ, ꯑꯥꯏꯟꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯁꯤꯒꯨꯝꯕ ꯁꯥ ꯍꯨꯏ ꯍꯧꯗꯣꯡ ꯑꯃꯁꯨꯡ ꯎꯇꯤꯟ ꯄꯣꯛꯂꯦ ꯍꯥꯏꯕ ꯇꯥꯔꯕꯗ ꯅꯍꯥꯛꯅ ꯁꯨꯡꯉꯛ ꯉꯛꯈꯤꯗꯕ ꯑꯗꯨꯅꯤ꯫ ꯃꯌꯦꯛꯀꯤꯗꯤ ꯃꯗꯨ ꯇꯥꯕꯗ ꯅꯪ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯐꯝ ꯊꯣꯛꯄꯅꯤ, ꯃꯔꯝꯗꯤ ꯅꯨꯄꯤꯅ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯄꯣꯛꯏ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯈ꯭ꯔꯕꯒꯦ? ꯃꯗꯨ ꯇꯥꯕꯗ ꯁꯥꯍꯥꯅ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯗ ꯍꯥꯏꯈꯤ, ꯑꯋꯣꯏꯕꯃꯛ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯨ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯑꯂꯥꯒꯤ ꯑꯥꯏꯟ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯏꯕꯤ ꯌꯣꯛꯆꯕꯤ ꯃꯥꯌꯣꯛꯅꯕꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯊꯥꯖꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯆꯥꯕꯣꯛꯁꯪꯗ ꯃꯩꯅꯤꯡ ꯀꯨꯝꯕꯗ ꯂꯣꯏꯅꯔꯤꯕꯤ ꯃꯥꯏꯕꯤ ꯃꯥꯌꯣꯛꯅꯕꯤ ꯑꯗꯣ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯑꯐꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯃꯤꯇꯣꯞ ꯅꯠꯇꯦ, ꯃꯍꯥꯔꯥꯅꯤ ꯃꯛꯀ ꯄꯣꯛꯃꯤꯟꯅꯕꯤ ꯃꯆꯦꯁꯤꯡꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥ ꯑꯗꯣ ꯀꯔꯝꯅ ꯑꯩꯅ ꯊꯥꯖꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯇꯥꯔꯒ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯋꯣꯏꯕꯃꯛ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯃꯔꯝ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯣꯠꯇꯦ꯫ ꯃꯈꯣꯏ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯦꯝꯁꯤꯡ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯆꯥꯟꯕꯤꯕ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯂꯛꯃꯤꯍꯧꯕ, ꯁꯥꯎꯕ, ꯇꯨꯀꯠꯆꯕ ꯑꯃꯁꯨꯡ ꯌꯦꯡꯊꯤꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯐꯠꯇꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯧꯅꯝ ꯑꯗꯣ ꯃꯃꯩꯗ ꯉꯝꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯝꯕ ꯍꯣꯡꯍꯟꯕ ꯉꯝꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯗꯣ ꯅꯪꯉꯣꯟꯗ ꯂꯣꯠꯁꯤꯟꯈꯤ꯫ ꯅꯪꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯃꯥꯟ ꯄꯥꯝꯂꯕꯗꯤ ꯃꯈꯣꯏꯕꯨ ꯀꯧ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯦꯡꯅ ꯍꯪꯉꯨ꯫ ꯃꯈꯣꯏ ꯑꯗꯨ ꯅꯪꯉꯣꯟꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯟ ꯌꯥꯖꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯥꯟ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯛꯀꯅꯤ꯫ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯈꯨꯠꯁꯨꯔꯥꯁꯟꯗ ꯃꯁꯤꯃꯁꯨ ꯍꯥꯏꯈꯤ, ꯑꯁꯨꯛ ꯐꯖꯔꯕ ꯀꯜꯂꯕ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯃꯁꯨꯡ ꯐꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤ ꯅꯍꯥꯛ ꯅꯁꯥꯃꯛꯀꯤ, ꯅꯪꯒꯤ ꯃꯍꯥꯔꯥꯅꯤꯃꯛꯅ ꯄꯣꯛꯆꯕ ꯑꯉꯥꯡꯁꯤꯡꯅꯤ꯫ ꯅꯪꯒꯤ ꯅꯇꯩꯃꯁꯤꯡ, ꯃꯥꯏꯕꯤ ꯃꯥꯌꯣꯛꯅꯕꯤ ꯃꯕꯨꯛ ꯐꯠꯇꯕꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯀꯃꯟ ꯃꯆꯦꯠ ꯑꯃꯃꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯨꯝꯃꯣꯛ ꯑꯃꯃꯝꯗ ꯍꯥꯞꯆꯤꯜꯂꯒ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯃꯆꯥꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯅꯥꯁꯨ ꯈꯪꯗꯅ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯊꯥꯗꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯇꯝꯕꯅ ꯅꯪꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯟ ꯄꯥꯅꯕ ꯂꯩꯔꯣꯏ ꯍꯟꯖꯕ ꯑꯗꯨꯅ ꯊꯨꯝꯃꯣꯛꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯗ ꯃꯍꯥꯛꯀꯤ ꯂꯝꯄꯥꯛ ꯐꯥꯎꯗꯨꯅ ꯇꯥꯎꯊꯔꯛꯄ ꯑꯗꯨ ꯎꯗꯨꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯧꯈꯠꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯥꯅ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯔꯛꯇꯨꯅ ꯃꯤ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ, ꯀꯂꯥ ꯕꯤꯗ꯭ꯌꯥ ꯄꯨꯝꯕ ꯇꯝꯕꯤꯈꯤ, ꯑꯃꯁꯨꯡ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯗꯨꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯦ ꯈꯨꯠꯁꯨꯔꯥꯁꯟ, ꯅꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯅ ꯊꯧꯁꯥꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯕ ꯑꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯣ, ꯑꯗꯨꯒ ꯈꯪꯂꯣ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯅꯪꯒꯤ ꯅꯆꯥ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯕꯗ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯑꯆꯨꯝꯕꯗꯨ ꯈꯪꯂꯕꯗ ꯃꯥꯒꯤ ꯃꯇꯩꯃ ꯁꯩꯇꯥꯟ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯑꯗꯨ ꯈꯪꯂꯕꯗ ꯃꯥꯅ ꯍꯥꯏꯈꯤ, ꯍꯦ ꯎꯆꯦꯛ, ꯑꯋꯣꯏꯕꯃꯛ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯋꯥ ꯑꯁꯤ ꯑꯩ ꯌꯥꯗꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯁꯤꯀꯥꯔ ꯇꯧꯐꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯥꯈꯪ ꯑꯅꯤ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯦꯛ ꯍꯥꯟꯅ ꯎꯕꯃꯛꯇꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯅ ꯂꯥꯡꯇꯛꯅꯈꯤ, ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯌꯣꯠꯆꯥꯕꯤꯅ ꯌꯣꯠ ꯆꯤꯡꯁꯤꯟꯕꯒꯨꯝ ꯃꯈꯣꯏ ꯑꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ, ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯏꯒꯤ ꯈꯣꯡꯖꯦꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯅꯝꯗꯨꯅ ꯃꯔꯤ ꯂꯩꯅꯗꯨꯅ ꯌꯥꯍꯟꯈꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯤ, ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯃꯛꯅ ꯄꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯌꯥꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯒꯤ ꯇꯝꯊꯤꯔꯕ ꯃꯔꯥꯏꯕꯛ ꯑꯁꯤ ꯊꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯩꯅꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯕ ꯋꯥꯍꯩꯅ ꯍꯥꯏꯈꯤ, ꯅꯈꯣꯏ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯅꯤ ꯍꯥꯏꯅ ꯈꯪꯉꯣ꯫
ꯃꯁꯤ ꯇꯥꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯥꯡꯂꯕ ꯄꯥꯛ ꯐꯪꯗꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯀꯣꯟꯖꯈꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯕ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥ ꯊꯣꯡꯕ ꯃꯊꯦꯜ ꯑꯗꯨ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯈꯨꯁꯨꯔ ꯍꯁꯟꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯈꯣꯏꯕꯨ ꯊꯅꯝꯗꯨꯅ ꯆꯠꯂꯒꯦ, ꯑꯗꯨꯕꯨ ꯑꯜꯂꯥꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯦ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯄꯣꯔꯛꯀꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯕꯤꯗꯥꯏ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯇꯥꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯁꯤꯡꯍꯥꯁꯟ ꯍꯦꯛ ꯐꯝꯕꯒ ꯃꯥꯒꯤ ꯋꯥꯖꯤꯔ ꯍꯁꯟ ꯑꯗꯨ ꯀꯧꯈꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯊꯪ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯈꯨꯗꯛꯁꯤꯗ ꯃꯤ ꯊꯥꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯦ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯨꯗꯨꯅ ꯄꯨꯔꯛꯎ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯄꯨꯝꯕ ꯃꯃꯩꯊꯪꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯍꯥꯠꯄꯅ ꯁꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯁꯤꯕ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯁꯪꯂꯤꯡꯕ ꯑꯗꯨꯕు ꯈꯨꯗꯛꯃꯛꯁꯤꯗ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯐꯦꯡꯗꯨꯅ ꯊꯧꯍꯜꯂꯨ ꯍꯥꯏꯌꯨ꯫ ꯆꯠꯂꯨ, ꯅꯁꯥꯃꯛꯅ ꯊꯤꯟꯊꯕ ꯄꯟꯊꯕ ꯑꯃꯨꯛ ꯇꯧꯍꯟꯗꯅ ꯃꯈꯣꯏꯒꯤ ꯃꯉꯛ ꯀꯛꯄ ꯑꯗꯨ ꯌꯦꯡꯉꯨ꯫ ꯑꯇꯩ ꯌꯥꯊꯪ ꯑꯃꯨꯛ ꯉꯥꯏꯔꯨꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯤ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯏꯟꯒꯗꯕꯅꯤ"꯫ ꯋꯥꯖꯤꯔ ꯍꯟꯖꯕ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯆꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯀꯂꯛ ꯆꯥꯎꯔꯕ ꯃꯆꯦ ꯑꯅꯤ ꯑꯗꯨ ꯃꯉꯛ ꯀꯛꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯀꯂꯛ ꯌꯦꯡꯊꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯈꯨꯁꯨꯔ ꯍꯁꯟꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯣꯡꯃꯛꯅ ꯃꯁꯖꯤꯗ ꯇꯥꯅ ꯆꯠꯈꯤ꯫ ꯃꯐꯝꯗꯨꯗ ꯆꯍꯤ ꯀꯌꯥ ꯁꯨꯞꯅ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯕꯟꯗꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯁꯔꯪ ꯃꯅꯨꯡꯗꯒꯤ ꯊꯥꯗꯣꯛꯄꯤꯈꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯛꯂꯕ ꯃꯥꯏꯊꯣꯡ ꯁꯦꯒꯥꯏ ꯇꯨꯒꯥꯏꯔꯕ ꯐꯤꯖꯦꯠ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯞꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯆꯨꯝꯗꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯎꯔꯕ ꯑꯜꯂꯥꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯅꯆꯦꯁꯤꯡ ꯑꯗꯨꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯈ꯭ꯔꯕꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯗꯤ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯑꯗꯨ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯂꯥꯛꯑꯣ ꯃꯐꯝꯗꯨꯗ ꯅꯍꯥꯛ ꯆꯥꯎꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨꯡ ꯅꯆꯥꯅꯨꯄꯤ ꯅꯁꯥꯃꯛꯅ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯀꯣꯟꯕꯤꯌꯨ, ꯅꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯗꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯦꯛ ꯍꯥꯟꯕꯗ ꯅꯍꯥꯛ ꯏꯃꯥꯝ ꯏꯔꯨꯖꯐꯝꯗ ꯆꯠꯂꯨꯈꯣ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯔꯨꯈꯣ, ꯃꯅꯤ ꯃꯨꯛꯇꯥ ꯁꯤꯔꯨꯈꯣ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎ ꯁꯍꯔ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧꯅ ꯃꯃꯩꯊꯪꯗ ꯃꯍꯥꯔꯥꯅꯤꯕꯨ ꯆꯥꯟꯕꯤꯔꯛꯇꯨꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯃꯈꯨꯠꯃꯛꯅ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯃꯔꯥꯟꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯈꯤꯕ꯫ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯥꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕ ꯑꯃꯁꯨꯡ ꯃꯇꯧ ꯀꯔꯝꯅ ꯈꯨꯁꯨꯔ ꯍꯁꯟꯅ ꯑꯔꯥꯟꯕ ꯇꯧꯈꯤꯕ, ꯃꯥꯒꯤ ꯐꯠꯇꯅꯕ ꯋꯥ ꯇꯥꯅꯈꯤꯕ, ꯃꯥꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨ ꯗꯟꯗꯤ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯍꯔ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯇꯨꯡꯅ ꯁꯟꯗꯣꯛꯈꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯅ ꯁꯍꯔ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯄꯨꯝꯕ ꯊꯜꯂꯝꯃꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯥꯍꯒꯤ ꯋꯥꯅꯨ ꯑꯗꯨꯕꯨ ꯑꯥꯔꯁꯤꯕꯥꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯩꯇꯥꯟꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯃꯆꯤ ꯑꯅꯤ ꯑꯗꯨꯕꯨꯗꯤ ꯁꯥꯞ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯍꯃꯥꯝ ꯏꯔꯨꯖꯔꯦ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯒꯤ ꯐꯤꯔꯣꯟ ꯁꯦꯠ ꯆꯥꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯂꯩꯇꯦꯡꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯔꯥꯖꯀꯨꯃꯥꯔ ꯕꯍꯃꯟ, ꯄ꯭ꯔꯋꯦꯁ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯌꯦꯡꯉꯨ, ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯅꯆꯥꯁꯤꯡ, ꯅꯍꯥꯛꯀꯤ ꯅꯕꯨꯛꯇꯒꯤ ꯄꯣꯛꯆꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯅꯤꯁꯤꯡ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯀꯣꯟꯕꯤꯌꯨ꯫ ꯑꯩꯅ ꯇꯧꯕꯒꯨꯝꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯆꯥꯟꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯁꯤ ꯄꯣꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯐꯠꯇꯕꯤ ꯅꯆꯦꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯔꯒ ꯑꯥꯗꯒꯤ ꯇꯨꯔꯦꯟ ꯑꯁꯤꯗ ꯊꯥꯗꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ, ꯑꯍꯥꯟꯕꯗ ꯍꯨꯏ, ꯃꯊꯪꯗ ꯍꯧꯗꯣꯡ, ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯎꯇꯤꯟ ꯑꯃ ꯄꯣꯛꯏ ꯍꯥꯏꯅ꯫ ꯃꯈꯣꯏꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯗꯕ ꯑꯗꯨ ꯊꯥꯖꯔꯨꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯊꯃꯣꯏ ꯄꯨꯕ ꯌꯥꯗ꯭ꯔꯕꯅꯤ꯫
ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯂꯃꯟꯁꯤꯡꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯄꯣꯛꯆꯕ ꯃꯈꯣꯏ ꯑꯁꯤꯕꯨ ꯅꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯕ ꯑꯁꯤꯇꯅꯤ꯫ ꯃꯈꯣꯏ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯎꯔꯕ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯤꯕꯤꯔꯛꯄꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯉꯁꯝꯗ ꯀꯣꯟꯖꯈꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯆꯦꯖꯦꯠ ꯀꯣꯟꯖꯈꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯒꯤ ꯄꯤ ꯁꯤꯟꯊꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯁꯥꯍ ꯑꯃꯁꯨꯡ ꯋꯅꯨ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯊꯣꯡꯕ ꯆꯥꯅꯕ ꯐꯝꯊꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯈꯨꯁꯨꯔ ꯍꯁꯟꯗꯤ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯂꯩꯀꯣꯟꯗ ꯏꯁꯩ ꯁꯛꯄ ꯎ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯏꯁꯤꯡ ꯄꯦꯔꯦ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯍꯟꯅꯕ ꯀꯣꯏꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯉꯛꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯅ ꯊꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯤꯠꯌꯦꯡꯐꯝ ꯁꯪ ꯑꯗꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯔꯤꯉꯩꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯇꯨꯅ ꯉꯥꯡꯈꯤꯕ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯥꯒꯤ ꯊꯨꯝꯂꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨꯡ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯕ ꯎꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯈꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯍꯃꯟꯅ ꯃꯥꯒꯤ ꯌꯦꯠꯇ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯄꯔꯚꯦꯖꯅ ꯃꯥꯒꯤ ꯑꯣꯏꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ, ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯗꯣꯂꯥꯏꯗ ꯐꯝꯍꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯇꯥꯅ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯁꯍꯔꯒꯤ ꯆꯦꯛꯄꯜ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯍꯧꯅꯕ ꯖꯟꯇ꯭ꯔ ꯂꯥꯎꯅ ꯅꯤꯟ ꯈꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯇꯥꯔꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯌꯦꯡꯅꯕ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯍꯔꯥꯎꯕꯅ ꯅꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯃꯃꯥꯡꯉꯩꯗ ꯕꯟꯗꯤ ꯊꯝꯕ ꯃꯇꯝꯗ ꯋꯥꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯇꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯊꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯅ ꯉꯛꯈꯤꯕꯗꯤ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨ ꯌꯦꯡꯂꯨꯕꯗꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒ ꯂꯣꯏꯅꯅ ꯎꯆꯦꯛ ꯑꯗꯨ ꯄꯣꯟꯗ ꯍꯥꯞꯇꯨꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯒꯣꯜ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯏꯁꯩ ꯁꯛꯄ ꯎꯆꯦꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯃꯐꯝ ꯄꯨꯝꯕꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯕꯨꯡꯉꯣꯒꯤ ꯄꯣꯟ ꯑꯗꯨꯕꯨ ꯊꯤꯟꯕ ꯑꯣꯏꯅ ꯑꯇꯤꯌꯥꯗ ꯊꯨꯡꯅ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯁꯪꯒꯨ ꯀꯌꯥ ꯑꯃꯅ ꯎꯊꯛꯇ ꯌꯨꯝꯊꯛꯇ ꯇꯣꯡꯗꯨꯅ ꯈꯣꯡꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯕꯨꯡꯉꯣꯒꯤ ꯄꯣꯟ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯑꯣꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯉꯛꯅꯈꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯝꯗ ꯁꯥꯍꯅ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯍꯥꯎꯔꯕ ꯆꯥꯛꯂꯦꯟ ꯆꯥꯈꯤ ꯑꯃꯁꯨꯡ ꯁꯍꯔ ꯊꯨꯡꯅ ꯃꯩꯅ ꯏꯉꯥꯟ ꯉꯥꯟꯅ ꯊꯥꯟꯈꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯖꯒꯣꯏ ꯁꯥꯔꯤꯕ, ꯏꯁꯩ ꯁꯛꯂꯤꯕ ꯑꯃꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯊꯨꯡꯅ ꯁꯍꯔ ꯀꯣꯅꯨꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯄꯨꯝꯕ ꯊꯨꯡꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯅ ꯊꯜꯂꯝꯃꯤ ꯑꯃꯁꯨꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯎꯁꯣꯞ ꯀꯨꯝꯍꯩ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯈꯨꯁꯨꯔ ꯍꯁꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯕꯍꯃꯟꯕꯨ ꯌꯨꯕ꯭ꯔꯥꯖ ꯍꯥꯞꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯤꯟꯅꯈꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯒꯠꯈꯤ꯫ ꯁꯥꯍ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯞꯄ ꯄ꯭ꯔꯚꯦꯖꯇ ꯃꯥꯒꯤ ꯂꯥꯟꯃꯤꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯈꯣꯡꯃꯤ ꯄꯨꯝꯕ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯥꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯃꯇꯤꯛ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃꯗ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯆꯧꯕ ꯂꯩꯕꯥꯛꯅꯤ꯫ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯗꯨꯅ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯨꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤ꯫ ꯃꯔꯥꯏꯕꯛꯅ ꯇꯝꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯂꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕꯕꯨ ꯃꯥꯡꯍꯟꯕ, ꯁꯃꯥꯖꯄꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯕ, ꯀꯣꯅꯨꯡ ꯀꯌꯥꯕꯨ ꯃꯔꯕꯨꯃꯤ ꯑꯣꯜꯍꯟꯕ, ꯃꯣꯡꯐꯝꯕꯨ ꯁꯦꯟꯅꯕ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯄ ꯅꯨꯃꯤꯠꯀꯤꯗꯃꯛ ꯂꯧꯁꯤꯜꯂꯤꯕ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏ ꯑꯃꯨꯛꯇ ꯂꯥꯟꯗ꯭ꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗ ꯂꯦꯟꯗꯨꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯅ ꯁꯤꯕ ꯂꯩꯇꯕ, ꯑꯍꯦꯟꯕ ꯅꯥꯏꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯌꯨ꯫